You legalized Toubada Yaningdaba Tokpiro, Aonba Manipur Purakpada Punna Chatminnarasi, Susindro. You legalized Manipur Legagna Toubada Yaningdaba Sing Tokpiro, Aonba Manipur ama Purakpada Punna Yauminasi Haina. Cape and PD Minister Laisang Tem Susindro, Elias Yaiman Hai Cray. Wapama Singarang, Chingoi Togal Lumna Sinduna, Siloi Lamngai, Ching the Pangtokiba, Yankaiga Mangasuba, Langban Haikat Laikat Tambagi Toramda, Miyam da Apil Tauraduna Haikibane. Ngarangi langban haikat laikat tambagi thaurambaduda PHED Cape and PD Minister Laisang Tem Susindro Lamlai Kendragi MLA Manipur Handloom and Handicrafts Development Corporation gi Chairman KH Ibom Sana mathang sina thauramgi maruoi basing oike thauramduda Cape and PD Minister Susindro na makha taraduna haikibada Manipur da yu pamba mising ka hena wanglaklay yu phatta bathakpadagi liver naba yauna tongan ba anaba kaya mayok na halle Tu haibadasu yaroidaba yu pamasingda afaba yu pithakuna layengbada ka hena chatlibasi thingnaba yu legalized obane hanadagi thingduna lakpane khongjang handokpa ikaibadage adumak yetkani haibagi wakhalon thadok piro awon baibadu thingba ngamloi asetpa phirep amaga loinana yuda thamlamba thingba komthokpane khongpham halaroi haike loinana sanamahi lining ase matam kuina namsinduna Thambirambadagi ngasidi matik mangal thokpa haurakle lining asigi mahutta lining ama namduna lahon ki haiduna haujig amuk sanamahi lining namduna chanahangani haibagi wakhalon di thamgumse phajaba wakhalon ga loinana paring chumna chatpada apamba miyoising hanjilaksanu haike thauram maduga mari lenana KH Ibom Sana phongdokibada phurup ama oina leidabade masagi marol mayek lining chanabi suna leijaba pamba ngakta nei leitaba singisu leinaba yamna kan hotnai Mitai singidi lol mayek lining chanabi tonga na loina leijay haike Goa gi excise expert singa CM yauna mifam pangthokre pilot project waina mafam khara da yuge distillery unit sing hangdokadawre Manipur lenga ki cabinet mifam na Manipur da yu legalization tawna bawarep lawkhibaga loina na lamdam asigi tongan ba mafam singdi yu sungliba singa se yengsin na ba Goa gi excise department ki expert singa chief minister nongthongbam biren na Lusing balenga ki cabinet minister amasung official sing yauna mifam pangthokre Manipur da hanbo oina andro khurkhul phayeng amasung sekmaida yu hygienic oiba mawongda sungdokna bagidamag pilot project oina distillation unit ani lingkhanaba mifam aduna lepna khe loina na hairiba mafam sing asiga loina na Imphal da sungdoklaba yu sing adu packaging tawnanaba unit amamam ga semganaba mifam aduna lepna khre haire hairiba unit sing asi lingbagi senpham Manipur lengang na puthokadawre Loina na yu sungbagi thawongda asoiba leiriba sing asi chumthongna bagi damag Manipur lengang na thuba matamda notification ama thokna basu mifam aduda khanaki haire ngarang numidang wairam pung 5 rom taba matamdagi hauraga pung 8 lom taba phauba chief minister gi secretary ki cabinet hall da pangthokiba mifam aduda Goa dagi lakhiba excise department ki expert singna haukiba numit humni asida Manipur gi tongan ba yu sungliba mafam singda chatuna hakthengna na yengsilubagi paudam ama thamkheng Mifam adugi matang da pausi asina phangba pauna hai Goa gi excise department ki official singna Manipur gi yu sungba mafam singda paikhaliba yu sungbagi thabakta thengnarakiba asoiba kaya mifam aduda puthoktuna khangankhe lamdam asida yu sungbada hygienic oidaba mawongda sathariba se hongdokpagi tangai fadabu wafam expert sing aduna thamkhe yu sungbada sizinariba aluminium ge kolik amasung plastic na singba singase atai polam singna mahud sinbagi tangai fadaba lei haiba wafam thamkhe Pau asina hai Manipur gi yu sungliba mafam singda sungdoklaba using plastic ke patra singda haplaga thamba loina na karigumba mafam kharadana aluminium ge kolik sizinaduna using liduna thamba sina miyoi bagi hakchangda mangjaba kayagi matangda wafam sing makhoina phongdorokhe Manipur da sungliba using asi hena refine tawbagi tangai fadaba wafam sing expert sing aduna thamkhe loina na tangai fadrabade hana distill tawduna puthoklaba using asi Amuka hanna distillation tawraga hena refine tawba mawongda puthokpagi tangai fadaba wafam sing su phongdokhe laingak na lamda masida sungliba using ase mapan lamda thadokpa yabage magun adu selanana bagi damak ahan bagi oina pilot project amagi makhada thabak paikhanana ba khanaba haure project asigi makhada Manipur gi tongan ba mafam kharada matamga chunarba khuchu khulai sing sisinaduna distillery unit sing hangdongna ba thaurang paikhat kadawre laingak na yu legalization tawbagi ware basi laurabasu makhata ba thabak sing paikhat pada matam kharadi sangkhiga nei khongthang asi hena mai pakhanana bagi dama kanglon sing semna ba thabak laingak na paikhat pa hobagi wafam mifam aduda panakhe Indian made foreign liquor lamda masida pusilak pa haibasida Manipur lenga ki maikaidagi yu tharakadawriba company aduda
import permit piba loinana company aduna su Manipur lengakta export permit na chingba pinaduna kanglon amagi makhada sangsinnabagi tangai fadaba leire masigi thabak thoramsing asi paikhanaba lengakna mifam aduda kupna khanaki haire you legalized tawbagi warep handoktrabade akanba khongjang changsilaga ne Nepal you legalized tawgani haidiba wafam handoktrabade Manipur da leriba imasinga khusamnaduna hanba leitaba akanba khongjang changsilagani haina Nongsup Imphal Palem Ima Apun Balub Nepalgi Secretary General Santi Laimana Phongdokre Northeast Kedar IAS IPS Yauna All India Service Officer Singda Piramba Incentive Allowance Sing Kakthatre Northeast Kedar Indian Administrative Service IAS Indian Police Service IPS Yauna All India Service AIS Officer Singda Kumsing 2009 dagi Awang Nongpok State Singda Piramba Akhanaba Incentive Amasung Allowance Sing Central Government na kakthatre Department of Personnel and Training DOPT na irai numita thokiba order magi matungin na awang nongpoki state singda mathau tawriba IAS IPS amasung AIS officer singda piramba sel thumgi khudong chaba sing adu kakthatre order du khudaktagi sanaba hauragani haina awang nongpoki tongan ba state singi chief secretary singda ayiba cherol piduna khangan khre haire GG rongmai case third party yauraga verification chathagadaure Case asigi matang da tumina lesin balaite Joy Kishan Imphal Municipal Corporation da corporator wairamba contractor GG Rongmaina thabak tawki tawdi haiba aseng ba khangdong na ba third party yauna mughanna spot verification chatharaga nei wathok asigi matang da mahak masamak tumina lesin balaite haina thangmaiban asigi MLA khumuksam Joy Kishan na phongdokre paumi singa unaba mada MLA khumuksam Joy Kishan na hai Imphal Municipal Corporation ki contractor kam corporator GG Rongmaina Lauthoki ba senpham adu laukhanaba chapchana thabak paikhatle Supreme Court satkadaure Outer Manipur Parliamentary Constituency gi Member of Parliament MP Dr. Lorho Fozege Mahutta Haulim Sokhopau Mate Elias Benjamin Mate na Outer gi MP oirgani haina High Court of Manipur gi Justice MB Muralidaran na pikhiba ruling singna duna Supreme Court wakat kadaure Kumza 2019 ki April taraga mathoi da bot thada naduna pangthokiba parliamentary mikhal aduda NPF ki mirep oina mikhal thengnakiba Dr. Lorho S Phojena bot masing lak ahum galising hompuga humdoi samnga ga kuntaret phangduna mai pakhiba ne mikhal adugi nomination file tawba matamda senja thumja ga mari leinaba wafam mayam ama Dr. Lorho S Phojena losili haina mikhal aduda bot masing lak ani galising marfuga mapan chatret ka nifuga manga phangduna ni suba takhiba Haulim Sokhopau Mate Elias Benjamin Mate na High Court of Manipur da wakalakhiba ne election ga mari leinaba wakadadu High Court of Manipur da mapanlak hanna hearing chatharba matung ngahan Justice NB Muralidaran ge bench na Dr. Lorho S Phojena mikhal da mai pakhibadu chanaba yaroi haina khangan gi badanatana Dr. Lorho S Phojega khwaidagi hena naknaba lamba waiduna Phojegi mathangda Bot masing khwaidagi yamna phangkhiba Benjamin Matena MP oirgani haina laukthokiba ne Sangai Express ko wari sanabada hauji Delhi da leriba Dr. Lorho S Phojena hai Manipur High Court na piriba ruling aduda pendaba leibana maram oiraga Supreme Court ta wakalagani haiba wafam thamlakle yamna thuba matamda Imphal da thoraklaga ukil tanaragani haiba wafam Dr. Lorho S Phojena makhata na Sangai Express da phongdorokle Aroi bada tabi di bapum namakpu thagat charing